खुरुमजरी ISTV पाउमिंग ताबिरबा सिंह मुतराम नोकचरी हौजी मरोइबा पाउ DIPR गी मतमगा चुनद्रबा खुचु खुलाई खरा खक्तंगना सरकार गी थबक थौरम सिंह मियामदा खंगनबा ओइथोक्लोय हाइना डेप्यूटी चीफ मिनिस्टर गाय खंगमना फोंदोखरे Ministry of Donor की मखादा North Eastern Council ना मणिपुर दा मई की प्रोजेक्ट अहुम अथुबा मतम दा पाइखट कदौरे अमदी लाइक लाइसु अमदी सानबगा पुन्ना चटमिनबा याननबा पॉलिसी सेमदुना IHRD मिनिस्ट्री दा पिशन कदौरे हौजी मपुंग पाउ DIPR की मतमगा चुनद्रबा खुचु खुलाई खरा खक्तंगना सरकार की थबक थौरम सिंह मियामदा खंगनबा ओइथोक्लोय हाइना डेप्यूटी चीफ मिनिस्टर गाय खंगमना ngase DIPR na sinduna November ama fawba chathagadaba explore Manipur haina mingthonba photo contest cum exhibition hawdokpagi thoramda haikre गाय खंगमना मखाता ना फोंदोखिबदा टेक्नोलॉजी कयागी मतेंगना ई पाउगी हिरमदा खमथेंगना सापकलबा मतमनी असिगुम्बा मतम असिदा मणिपुर सरकार गे IPR डिपार्टमेंट असे मियेंग संगबा वाटपना सरकार गी थबक थोरम कयादा खुदोंग चादबा थोकले हाइखे रेलवा इंफॉर्मेशन टेक्नोलॉजी अमति जर्नलिज्म की इनो असी तंखलक पगी होयना फोटो जर्नलिज्म फोटोग्राफी सी फोटो असुम lam gunin makta evidence that widely awang makha yang sophisticated by evidence in the yaws photos criminal investigation powder chumni report I order the investigative officers in the report because madana photo evidence per kada adu report adu yaw Exhibition hawdokpagi thoram aduda IPR gi parliamentary secretary K Megachandra department asige principal secretary Letkogin Hawkip amadi Ministry of Information and Broadcasting gi film division gi deputy director general Joshi Joseph na chingbasu sarukya ke parliamentary secretary Megachandra na photo exhibition asina Manipur gi koiba yaba mafam sing khangan batanatana apunbagi saktam sagatpada mating oigani haike Letkogin Hawkip na hauzik leiriba DIPR gi thak asina thabak tawbada yamna wai haike Joshi Joseph na phongdokibada awang nongpok lamdam gi miyoy singbu bharat macha mande haina mainland India na toina phongdokpasi nungaitaba amadi chamamnaba fawi international gi thak fawba yowba yaraba exhibition asida utliba photo singasi India gi atopa maphamda utlabadi lamdam asibu khangdriba India gi miyamda khanganba ngamgani haike Miyoy nipuni pana tongan ba category da saruk yaduna punna photo chamanga gi mathakta exhibition asida utuna atho ehen tanari Ministry of Donor ki makhada North Eastern Council na Manipur da mai gi project ahum athuba matam da paikhat kadawri ba mai gi project ahum adude Thawbal district ta lupa crore kuntaru ke senpham oigadaba KV sama kuntani thoigi power substation ama Senapati district ki manung channa mayang khang amadi mauda crore taramari changadaba KV kuntra hundogi power substation singne ISTV na phangba power magi matungina Sainik School Imphal bu crore taret changna semgat sagatna ba yawbaga loinana Ukhrul district ki manung channa leiba Shiroi da su crore manga gi oiba water reservoir amasu semgat kadawri hare loinana Ukhrul Chandel amadi None da nupa amadi nupi masa singi oiba hostel singsu North Eastern Council na semgat sagat kadawri hare Hairiba maigi project ahumasi paikhalako matamda maigi khudong sadaba mayoknariba mafam sing asida kharamakai safaragani haire National Education Policy anoba ama semduna mathang sahidagi chanaba hawgadoriba asida Manipur gi oina larik laisu amadi sanabaga punna satminaba yananaba policy semduna ISTV ministry da pishilagani haina Education UG Commissioner PY Faina ngase State Council of Educational Research and Training SCRT na sinduna nomagi oiba new education policy gi khananaina bada phongdokre SCRT gi hall da pangtokhiba thoram aduda director M Mina Kumari amadi MU gi BC oiramba C amuba susarukya ke Commissioner Y Faina makhata na phongdokhibada Haujuk sanariba education policy asi matanga chanaraktabana anoba policy semduna mathang sahidagi chatnaba hongnaba honariba asida Manipur gi su chanagadaba system yahonnaba honade tongan ba district mapal dagi pikhalakpa report ta yumpham oiduna draft policy semgani haike Akhoi notice da yam phaba marak ta yaure akhoi one of the good performing states ni adubu akhoi da
तोान तोान लॉ एंड ऑर्डर मैम लेरे फॉर एग्जांपल अखोना CCE दा continuous comprehensive evaluation hai bugum basi tawsira no detention si class kaya phau tawsira class kaya da hojik tori basina phabra na traga si hongdok sira hai bugumba aduga sports ka education gi si karmaina samnan sira aduga khoi gi culture khoi gi heritage ma si kamaina puthok sira kari majak sing se akhang hai singna takpi ga dabra hai bade khoi khangning bagi consultation si tawjabni ing solising ma ka chamapal ni phuma pandagi hauna manipur bu bharat ta chankraba matungda भारत सरकार ना थेंखांग कयारक्ता मणिपुर की मनुंगदा नुंसी सानना खुंदामिनरिबा सिंगबु तोखाई ताहानबा थौरांग लेप लेतना होनरी हाइना अमुकोगी वाइस प्रेसिडेंट PS देवाना ngase awang sekmaida pangthokpa miyamgi mifamda phongdukre मणिपुर की तुंगदा ओइरकदबा फिरेप अमा लौनबगी matangda sangshinggadaba miyamgi khongjang the people movement for the common future of manipur haiba hiramda miyamgi oiba khananainaba mifam aduda CCSK gi secretary general Jitendra Ningomba UCM की वाइस प्रेसिडेंट सुनील कराम सेगमाई प्रोटेक्शन कमिटी की प्रेसिडेंट A राजेश समदी एडवाइजर KS ओमोर चिंगबा म्यूक्यान सरुक याखे PS देवाना मखाताना फुंगदोखिबदा भारत सरकार मदी NSCN-IM अनि की मरक्ता पीस एकॉर्ड अमा साइन तौनखिबदा करी वाफमदा यानखिबगे हाइबा मियामदा खंगंदबा असिगी मरुमदा अरोनबा एजेंडा अमा लैरे हाइबा ताकपने अदुना खंगंदबसे मणिपुर गवर्नमेंट नतना मणिपुर मियाम खंगंदे अरुणाचल की खंगंदे असम की खंगंदे लोइना मीडिया की मियोइसिंग पा खंगदे इंटेलिजेंस की मियोइसिंग खंगंद्रे अरुणा मसीदा यावगदोरिबा पोछि करिनो अखोइदा हंदके लालोंग सिना करिनो से अखोइ अदुकी मति प्रोजेक्टसु हंगी फ्रेमवर्क एग्रीमेंट सिना मियामदा पुथोकदोरिबा सि करिनो हाइबसे अखोइ अहानबा एजेंडा ने अदुना हुजिक मसी करीनो है बसे नोंग नत्र नोंगमदी सुंसोय सोयदना पुथोरकनी पुथोरकप मतमदुदा मियामना करी फिरेप लौगदगे करमना सेक्शन थौरांग लहोगदगे हाइबसे अखोय मयाम खंगमिननबगी दमकता ngasi मिफमसी अखोय यामना मरु ओयना खंजै नवेम्बर कुमाथोइदा पांथोगदबा थोंजु अमसुंग थांगवेबन केंद्रगी मरकि मिखलदा BJP की ओइना थोंजु केंद्रदा TS विश्वाजित अमदि थांगवेबन केंद्रदा KS जयकिशन मिरेप ओइरगनि हाइना पार्टी की प्रेसिडेंट TS चावबना लाउथोख्रे ngasi ni tepa chu tekta leiba party ki office ta makoi anibu mirep oiragani haina official oina laukthokpaga loinana pawgi mifam amasu pangthoke pawgi mifam adu da TS chawbana corruption muthatpa amadi development chawat thorangda yumpham oiraga handaki mifam asi thengnagani manipur assembly ase leitabaga chap manare speaker amagi chap saba mathau tawdre haike November kunmathoi da pangthogadoriba thongju amasung thangmeban kendragi mikhalgi notification ngasi thokre Imphal Police Station na gari huran ba ama huralakpa gari nipan ga konana pharaga puthorakre huralakpa gari sing aduna Maruti 800 car ani Alto car ama Honda Activa ani Dio ama Pulsar ama amadi R15 amane Pharaba gari amadi huralakpa mioi paumuisingi mamangda puthokladuna OC Santi Kumar na phonglukhibada handak marak Imphal area da gari huran bagi chang wangkhalakpadagi Imphal West District Police ki SP na akhanaba instruction pibadagi police station khudingmakta akhanaba team amamam semkhe team aduna narcotic cell gi kangbuga loinana chingnaba mioi check tawbada North AOC dagi chingnaningai oiba mawongda lakpa Honda Activa tongba mioi ama phagatke maku wahang pang chathabada gari adu lilong laira khongdagi leirakpani haiba khangbaga loinana mafam aduda changduna thiba humbagi thabak chathabada gari nipan adu phangbangam khibani huranba singna chaka mari panba gari da laktuna hubuna chingba anoba technique kaya sijinarakle gari mapu singna gari hundoktuna thambiganu gari thamba matamdasu double locking sijinaduna mangdana ba section view haike ana magi yumsida check taru matamda ngasagi gari sigi 800 anima adagi Activa ahum adagi akoi two wheeler bike ta ani se akoina suddenly sumaina recover tawban adagi akoi master ki da makhan try thoi kak akoina master ki da makhan try thoi kak phangi ana master ki makhan try thoi sina tai sidi apa ba adagi athaba leiri se gari style se hang na bagi pochini lo di tawsi ana masina akoina maruina gari si खरा मलकपा हैगद्रा कोई लोक से खरा कोमकपगुम बसी देदी गाड़ी से खरा सेक्शन बिगदमनी गाड़ी से थम्मा मतमदा
ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅꯁꯨ ꯃꯃꯥꯡꯗꯁꯨ ꯍꯥꯟꯅ ꯃꯌꯥꯝꯗ ꯍꯥꯏꯖꯈꯤꯕꯗꯣ ꯑꯦꯛꯁꯇ꯭ꯔꯥ ꯂꯣꯛ ꯑꯃ ꯇꯧꯕ ꯌꯥꯕꯉꯩ ꯇꯧꯕꯤꯌꯨ ꯒꯥꯔꯤ ꯑꯦꯛꯁꯇ꯭ꯔꯥ ꯂꯣꯛ ꯇꯧꯔꯒꯗꯤ ꯃꯣꯏꯗ ꯂꯩꯔꯤꯕ ꯂꯣꯛꯁꯤꯒꯗꯤ ꯑꯗꯨꯒꯗꯤ ꯆꯥꯟꯅꯗꯕꯅꯤꯅ ꯑꯗꯨ ꯈꯔ ꯐꯅꯤ ꯍꯧꯖꯤꯛ ꯇ꯭ꯔꯥꯟꯁꯄꯣर्टꯔꯁꯤꯡꯅ ꯁ꯭ꯇ꯭राꯏꯛ ꯆꯪꯁꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯥꯜꯗ ꯆꯠꯀꯗꯕ ꯄꯔꯃꯤꯠ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡꯁꯤꯡ ꯂꯧꯊꯣꯛꯄ ꯌꯥꯗꯕꯅ ꯇ꯭ꯔꯥꯟꯁꯄꯣर्टरꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯌꯥꯅꯕ ꯄꯨꯔꯛꯇꯨꯅ ꯇ꯭ꯔꯥꯟꯁꯄꯣर्टरꯁꯤꯡꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯍꯟꯕꯤꯅꯕ IBSR ꯗ꯭राꯏꯚꯔꯁ ꯑꯦꯟड ꯃꯣꯇꯣꯔ ꯋꯥꯔꯀꯔꯁ ꯀꯣꯑꯣꯄꯔꯦꯇꯤꯚ ꯁꯣꯁꯥꯏꯇꯤꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯤ ꯍꯧꯖꯤꯛ ꯑꯇꯦꯟꯕ ꯄꯦꯝꯇ ꯂꯧꯖꯔꯤ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯊꯧꯕꯥꯜ ꯀꯤꯌꯥꯝ ꯁꯤꯐꯥꯏꯗꯒꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯤꯁꯤ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯕ ꯇꯣꯝꯕꯣꯏ ꯃꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ ꯖꯦꯁꯤꯅ ꯀꯧꯈꯤꯕ ꯄꯨꯡ 94ꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯕꯟ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯔꯤ ꯉꯁꯤ ꯑꯉꯟꯕ ꯑꯌꯨꯛꯇ ꯋꯥꯏꯊꯧꯗ ꯕꯟ ꯁꯧꯒꯠꯄꯁꯤꯡ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯃꯔꯛꯇ ꯆꯥꯎꯅ ꯃꯨꯛꯅꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯇꯨꯅ ꯇꯟꯈꯥꯏꯈꯤ ꯅꯨꯡꯊꯤꯜꯗꯁꯨ ꯕꯟ ꯁꯧꯒꯠꯄꯁꯤꯡꯅ ꯊꯧꯕꯥꯜ ꯀꯩꯊꯦꯜꯗ ꯐꯝꯂꯤꯕꯁꯤꯡ ꯇꯟꯈꯥꯏꯅꯕ ꯍꯣꯠꯅꯕꯗ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯁꯤꯡ ꯇꯟꯈꯥꯏꯈꯤ ꯄꯨꯡ 94ꯒꯤ ꯕꯟ ꯇꯧꯔꯕꯁꯨ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯂꯛꯇꯕꯗꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯄꯨꯡ 94ꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯕꯟ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯅ JSCꯒꯤ ꯀꯟꯚꯦꯅꯔꯅ ꯐꯣꯡꯗꯣꯔꯛꯈꯤ ꯂꯥꯛꯂꯤꯕ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 2ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯝꯕꯥꯜ ꯃꯔꯤꯛ ꯀꯣꯂꯦꯖ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯒꯤ ꯃꯤꯈꯜꯗ ꯆꯍꯤ ꯍꯦꯜꯂꯕ ꯃꯤꯑꯣꯏ ꯑꯅꯤ ꯌꯥꯎꯔꯤꯕ ꯑꯁꯤ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯃꯤꯈꯜ ꯊꯤꯡꯖꯤꯜꯂꯦ ꯍꯥꯏꯅ KSAꯅ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ KSAꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ KSAꯒꯤ HRDꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯉꯣꯡꯇꯣꯟ ꯈꯨꯃꯟꯅ ꯃꯤꯈꯜꯗ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯕ ꯌꯥꯕꯒꯤ ꯆꯍꯤ ꯑꯁꯤ 12 ꯐꯥꯎꯕꯗꯪ ꯑꯣꯏꯔꯕꯁꯨ ꯖꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤꯗꯤ ꯀꯦꯟꯗꯤꯗꯦꯠ N ꯀꯥꯟꯇ ꯑꯃꯗꯤ O ꯕꯥꯔꯨꯟ ꯑꯁꯤ ꯆꯍꯤ ꯍꯦꯜꯂꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯀꯣꯂꯦꯖ ꯑꯁꯤꯒꯤ इलेक्शन कमिटीगा KSAगा भाव तानद्रिबा फावबा मिखल पांगथोकपा यारोय हाइखि ओरिएंटल इंश्योरेंस कंपनी लिमिटेड इम्फाल ब्रांच यूनिट ना भारत पुंबगी ओइना पांगथोकपा मपो कुमोन अमदी कोऑपरेट सोशल रेस्पॉन्सिबिलिटी की सरुकमा ओइना ngasi ब्लड डोनेशन केम अमा जेनिम्स की ब्लड बैंक पांगथोकरे जेनिम्स की ब्लड बैंक पुना खुसमनदुना पांगथोकपा केम अदुदा लनाई मियोय अमदी कंपनी की स्टाफ सिंग यावना ईदान तौखे केम असिगी मतांगदा कंपनी की मियोय अमना इ हाइबसी मियोयबगी पुंसीबु कनबदा यामना मरु ओइ कंपनी असिना अनाबसिंगी मतेंग ओइनाबा केम असि पांगथोकपनि हाइखि अखोइगी सोशल ओइना प्रजा ओइना अखोजु समाज इसी करी तो यागदगी हाइबगी अखोइगी डायरेक्टर की मखादा ऑपरेट डायरेक्टर की मखादा कोइना हेल्थ कैंप तोगना इ पिथोकना कंट्री वाइज जो प्रोग्राम सांत प्रवार जी महाराज की मपो कुमोनगा मरी लेना ईपी बगी केम अमा मंत्री पुखरी कोंथा हलुप्त लैबा साध गुरु सादा फालदेव आश्रम बिहारनगर योगधन केंद्र न सिंधुना पांगथोकरे जेनिम्स की ब्लड बैंक का खुसमनदुना पांगथोकिबा केम अदुदा मियोय निफु हेना ईदान तौनखि ngasi lamphel laiba IMA hold the National Health Mission Manipur na sinduna Global Iodine Deficiency Disorders Prevention Day gi thoram pangthokre thoram aduda Health and Family Welfare Services ki Regional Director Dr. L.A. Singh Health Services Manipur ki Director Dr. O. Ibomsa amadi State Nodal Officer Dr. Monica Naurem Susarugya ke thorongi sarukam oina hiramasiga mari lainana painting competition da makok matang taraba singda manamathum yentoke Regional Director L.A. Singhana Bharat Sarkar na Lebaga Sigi District Chahum Kunmari da Iodine Watpagi survey tawada District Chani Nifuhumdoi da Iodine Watpa thengnaki Maramaduna Iodine Watanaba Thaurang Lokatpa Horkibani Haiki Dr. Ibom Chana Iodine Watpana Makal Kayagi Anaba Oirakpa Yai Angang Singna Mamagi Puknung da Leiringai da Iodine Wadandana Porklabadi Masamo Phaba Amadi Gyalok Sing Leigani Masi Mama Pasingna Su Khangjin Biu Haiki ngasi Palace Compound laiba lamyan basangnen da nongmagi oiba sanitation cum training program pangthokre Social Welfare Department asinduna Child Protection for Asa samadi Anganwadi Workers haiba hiramsida pangthokpa thoramadda Imphal East ki DCM Joy District asigi ICDS ki District Program Officer M Madhumala amadi CMO Dr. Puspa Susarugya ke wangang ki basingna pigliba angang singbu kannanaba amadi makoibu masamo phana thamnanaba
honabada asa amadi anganwadi workers singi chawraba thodang lei haina phongdoknakhi DC joina lamdam asida leiriba nupi singna achau pisak khaidana samaj ase chawkhatnaba honabada punna thodang lominaba mathau tai haikhi समाज में चौकट होना वायदगी पिपदगी वायदगी साओ लेवल से प्रीज तो न बनेगा दोपी समाज से वो असोब दायित्व लोहल मिलेगा वोइदा दायित्व से की मयक सेवा अर्थ थोपा वोइदा विभम थोपा सरकार बीबी आवा मते पुनः बीरगा कोई नौनाई खलन देवा अनौ से सतु सेमदा असोब दगा मोरिबा अंगलवादी वर्कर असासिंगा पुनः मुक्सिंग से अफवा अथवा नुआय को फैमिली में कोई हिंगना बोगना कोई सरकार ना हो पागल नहीं है वो ऐसे तो स्वाई दो Vigilance ki matang da awareness program amang si ICM da UBI amadi ICM na sinduna pangthukre tharamadu da ICM ki director in charge Saimin Thang Khongsai UBI Imphal branch ki AGM Prabhas Kumar Das na chingbami kya sarugya ki tharamadu da money laundering and know your customer haibasida Asia competition ama supangthukhe makong matang taraba singda manamathum sing gentokhe Langol Game Village Talaiba Bharat Scout and Guides State Headquarters in Sinduna Clean and Beautiful India Northeast Region Haibasida Tha Asigi Kuntra Fawasa Tagadaba Regional Level Peer Educator Campaigner Workshop Ki Sarukam Oina Ngasi Imphal Yakoibada Release at Kre Manipuri Yauna Nagaland Arunachal Pradesh Mizoram Amasung Assam Gi Campaigner Singna Sarukya Kiba Rally Adu Imphal Municipal Corporation Gi Chairperson Enimai Sarmana Cooperation Asigi Campus Tagilam Thaki Bharat Scouts and Guide Northeast Region Guwahati Regional Organizing Commissioner Birendra Chinga Khamna Phongdokibada Praja Section Khudingmakna Imphal Sahar Lu Nana Thamnaba Hotnabada Mateng Pangbiu Haikhi Social Development Club Thawal Wangbal gi 39 suba Foundation Day Thorongga mari leinana ngasi club asina lem layang game ama pangthukre Dr. Ahumna layang baga loinana hidak langta kaya su miyamda lemna phanganki Ngarang numidang pung 13 khara henbada singjamai thongmaya da sakangraba singna plan tawnaba honaramba KG amarom lumba IED gi polam singjamai police kangbuna thengnabadagi asoengam yaudana lokthokre Ngarang police kangbu sina patrolling chatlingai da IED asi leiramba thengnarakpani haire Manipuri Maitai Pangal Singi Tonganba Department Ama Hangnanaba All Manipur Muslim Organization Coordinating Committee na Masiga Satminariba Organization Singna Matam-matamgi Government ta Takshinduna Lakle Adubu ngasi fawa thabak oina ontopidre Board matamdadi Maitai Pangal Singi Board Pangnanabani Haiduna Sarkar Pairabadi Maitai Pangal Sing Sakhat Lamjelda Yahongani Tonganba Directorate Hangani Haina Moithem Tawduna Thambiri Organization gi dabi ase November 19 fawbagi manungda thabak oina onthoktrabadi akanba khongjang changsilagani haire Pong lambi thingjin khibagi mayokta Jeshina Jenims ki OPD thingjinba Institute asigi semgat sagaliba sing thingjinbaga loinana Mairoi singi class chatha handabagi khongjang makata na changsin khikani haina JSigi co convener and Deveshona Phongdorakle Pamuisinga unabada mahagna makata na Khurai Kendragi MLA Dr. NG Bijoy Khetragaw Kendragi MLA Amin Saha Yauna Imphal East ki Lairiba Atai MLA Singh Unaduna Lambi asigi matangda wari sabada athuba matamda Chief Minister ga punna unaduna khana nainanaba khangalakle JSigi Miu Singna Chief Minister unanaba sem saduna lairi adubu sarkar na pong lambi asi hangdoktriba fawbadi sangshiliba khongjang handokloi hari संजलक पखुंजंग मजिंदा मियामनसु सपोर्ट तौबियु अना लायंग बा यंग बा लाकपिगनु लोइना लोइना जिनिम की स्टाफ कैजनसु हारिबा स्टाफ सिंग असि नोमेन दि तौबिदनबा जेसी की माइकेदगी थमजरी अदुग कैगुंबा हयंग इसकी लेबा एमएलए सिंगा मोइना हाइना की मतुइना उनजी हारिबा जेसी की उनबा मतमदा सेंगु उनबा मतमदा वारोसिनमा पोरपंग मगदी एकोइ सरकारबु याना तरानोक्सरी कैगुंबा वारोसिन पोरक्तदना वारोसिन लैतबा वाफम अमदा लाकपा तारगदी जेसीना संजनगनी अमदि तौगनी हाइबा खोंजम खुदिमक मखाताना अदुमक संजनगनी हाइबा जेसी दि थमजरी Pong lambi thingjinbagi matangda JC amasung Jenims Authority ani gi marakta bungnaba ma lairiba sina Hospital asigi mahusagi thabak thoram singda apanba pibidanaba Jenims Teachers Association na appeal tawre athuba matamda miyamgi interest da nakal anina yanaba ama purak pinabasu appeal tawre Thasigi kunmanga da Chandal District ki Kwatha amasung Satang khulgi mafam amada UNLF ka kuthokna bada laikhidraba kunmari suba Assam Rifles ki Rifleman Paukholet Baitegi Aroiba Mathomangam ngasi Moreda IGR South yauna pangthokre Thoramasida Additional SP Chandal Wi-Fi Community Leader Sing Susarugya ke
Laikidrabagi imung manunggi awabada IGR South na saruk yabaga loinana mahaki imung manung amasung lehoriba angang singda pangba yaba mateng pangani haiki. Nimit adugi patrolling party adu maak na mamang thaduna chatlingai da nongmai kapsilakpadagi maru kaya marum panki maak palabasu maak na laloba singi maikei da nongmai kapsinduna atay lanwi sing mafam chabada lehoduna aso apan thokandana ba honaki madumak na Assam Rifles ki miyoi sing kanamata thodok aduda sokidabani thododugi makha tarakba thiba humbagi thabak chathabada 9mm pistol ama radio set ama IED mari fangki hairi 10 sector की तरह तरुक सुबासम राइफल्स ना लेम न लायंग बगी गेम अमा न्यू कानन खुलदा पांगथुखरे थरमसिगी सरुका म ओइना HIV अमसुंग एड्स हेपाटाइटिस मलेरिया अमसुंग इसिंगदगी संदोकपा लाइनागी मतंगदसु खुंजासिंगा वारी वाताई छनके केमसी यंगंग पोपीदसु पांगथुके अमरमदा उखरुल डिस्ट्रिक्ट की सोमसाई खुलदसु निफुमातोय सुबासम राइफल्स ना डिस्ट्रिक्ट हेल्थ मिशन सोसाइटी अमसुंग लाइसेफोंग क्रिस्टियन हॉस्पिटल गा खुसमनदुना लेम न लायंग बगी गेम अमा पांगथुके Kunitoy Subasam Rifles na su Mission Blind School Haikak Pokpi Sandal District Liam na layang bagi kem amasu pangtoki hari. Youth Development Organization Moirang Konjeng Laikai na sinduna Integrity Communal Harmony amasung Peace Cyber Team da ngarang tara nipalak suba mera hau chong magi thauram Moirang Chingay Lampak da pangtokre. Tharamasida Agriculture Minister Abdul Nasir Nauria Pakang Lapak Kendragi MLA RK Anand Hill Area Committee ki Chairman Chaltolion Amo Khoiren Tak Nabil Ningthi Chingna Chingba Khulgi Chief Singsu Sarugya Ke Tawangi Sarukamu Oina Hyang Kumai Amasu Pangtuke Kadang Ban Misi Gamari Lenana Sem Kibat Jay Shina November Ahungi Ahingnungyay Dagi Limit Kunnigi National Highway Singda Economic Blockade Kokre JSC Convener Hang Milen Haukipna Paumi Singda Tongan ba Kuki Civil Society Sing Yawa Mipam Ama Pangtoklaba Matung Kongjangasi Sanctionanaba Pirep Lobani Government ki maikei dagi positive oiba thabak lokhalakpa ngai khibani adubu ngasi fawba issue asida hakchin lodana leire government na issue asida thabak lokhatrabadi nimit kunni blockade asidagi hena sangna sangshilakpa yai hairi Kwakta Handloom Cluster gi Self Help Group Tareta Commerce and Industry na fi sanaba call taret cluster asigi group ahumda sel oina lupa lising kuntra yenthokre Kwakta Ward Number 3 da Pangtokiba Thoramasida Kwakta Municipal Council Ward Number 3 gi Councillor MD Jalaluddin Amadi Landa Madugi Ahal Oiraba Miyakana Sarugya Ke Ministry Textile gi miyang makhada District Handloom Textiles Imphal West ki Wangoi Handloom Cluster gi manungda Unique Self Help Group amasung Nupi Sama Self Help Group Wangoi Thiam Laikai gi member singna Manipur Khadi and Village Industries Board ki Vice Chairman su oiriba NPCC ki Vice President S Achobana Phisa Kol Singh yenthokre Thoramasida S Achobana Phisabi Singhna isa isa gi oina sel tungsin bagi hainabi thambiu apunba account ta paisa thambagi mathakta landam sida chanariba paisa punsinnaraga tauba marup linkhatuna member khudingmakki imung manunggi sel thungi phibam phagat hanbada achobu mateng oigani Bitharakli ba Phisa Kol asidagi hingbagi lambi dasu ahongba ama soidana puraklagani Wangoi Thodam Laikai gi Self Help Group amagi member workset saba hauri haiki Lions Club Imphal Valley na sinduna nga se Thangal Bazar da laiba Byrondan Maxwell Hindi High School da eye screening camp pangtokre Class 6 dagi 10 phawagi manungda laiba mahiroi singda mitlayang ke loinana International Peace Poster Contest da makok oiraklaba Khanim on Malung amadi TS Haripriya da mathang china lupa lising amaga chamanga amadi lupa lising amaga loinana certificate piduna ikai khumna ke atopa mahiroi ahum dasu lupa chamanga consolation prize pk Kadana lamdam asidagi nisa makal pumnamak mutatnabagi changsilakpa khongjang sarukama oina nisana khunai piba chaitheng amasung masibu thingbada miyamgi thodang haiba hiram sida ngarang Imphal East District ki Nungbrang Awang Laikai Community Hall da khananai naba mifam ama pangthukre Kada amadi Nungbrang Awang Laikai Development Committee na sinduna pangthokpa mifam aduda Kadagi President Ratan Kumar amadi committee gi hana President oiramba Ice Gopal yauna lupkayagi miyoy sing susarugya ke Mifam du da ne sa sijinaba amadi yonbana miyam da piriba khudong sadaba kayagi matang da wangang ke Manipur Sarkar na license piraga yu sunghanba yaroi haina mifam aduna warip lauke Hauja mukana tembe antolokjari Break matung me amwa mukana taram nokjari Oinam da laiba comprehensive school na numit humni chupna sathagadaba educational trade day gi thoram pangthokre Hagdopagi thoram da Board of Secondary Education Manipur gi controller K Tiken
hana oza oiramba oinam ibot chauba kuman yauna miyakana sarugya ke kalup kaya gi jagoi isai gi tharamsu pangthokhe Bisnupur District ki District Water and Sanitation Campaign amadi Swachh Bharat Mission Coordinating Committee na sinduna ngarang Wangu Tera Gram Panchayat ki oina Wangu Sabal Community Hall da Sanitation Campaign gi awareness program pangthokre tharamadda PSCD gi Additional Chief Engineer L Ibomcha Manipur Sarkar gi CCDU gi Director L Swamikanta Upadaksa A Borjena Chingba miyakana sarugya ke Director Swamikanta na Hauzik Bharat ta awon ba ama lakpagi matung ina office ki staff sing phamduna leiba yadre khungang da satuna praja singa khana naina duna luna na leina ba amade thakna ba ising phangna bagi panamda awareness program packet pani haike Laifam Khunau Gram Panchayat amasung Imphal East District Water and Sanitation Committee na sinduna Swachh Bharat Mission ki makhada Laifam Khunau da leiba panchayat ghar gi akoibada lu nalan bagal loina u chara kaya thakre Uchekon Takhok Mapal dagi Sadokpam Somorjit Kauba mi ama RIMS की ENT डिपार्टमेंट प्रोफेसर ओइबा डॉक्टर अमना इम्फाल हॉस्पिटल दा ऑपरेशन तौखिबदा पेशेंट की खनाउदगी बैंडेज अथोरखिबबु यानिंगदब फोंदोक्तुना RIMS की अथॉरिटी दा एक्शन लौखनबा अइबा चेरोल पीदुना तक्षिन खरबसु ngasi फावबा एक्शन लौखतबबु यानिंगदब फोंदोखरे ngasi Manipur Press Club ta pangthokhiba pawgi mifam amada patient party na haikibada hiramasi matangda doctor masada legal notice pikibata natana Ministry of Health and Family Welfare da wakat kre RIMS na mathauda section da ba doctor kankatuna thamba yaring de haike sab chab action ama lokhot pi goina kon jaga sam ko thajab ni masi thajagi jaga si wakachi si ujipoga thoidokpa masi ki responsibility lo ko u da ko da RIMS authority na si lokhot pi u haidana ko ngasi press ki thongda mayam haijab Nauria pakhang lakba Kendra Development amadi State Malaria Office ka khusam naduna Kendra sida lairiba Larenjam Sabal Lekai amadi Larenjam Maya Lekai da kangna sandorakpa laina dagi ngakthokna ba kangkhal chahumrom hidak lukre hare Imphal More lambi gi Krishna Premi dagi Kanchipur phawbagi lambi da tingliba Wer Singh hongdok hongjin tawba maramna ISTV network kisu Wer Singh lokthok lokshin tawba maramna line asina puriba mafam singda signal chang naina piba ngamdre masigi damak thoram yengbiriba singna waro bidana ba network asina khangale Saye sige sangai festival nangna ba kaisam patagi malom phawbagi lambi semjin ba loinana ba akan mathabak lokaliba sida lambi gi nagyeta leiriba dukan amade yum singi nung lengoi pot chei workshop ki gari gamlana chingba thamjin bana khudong sadaba kaya mayoknare Polam Singh ase nimit humni phawbagi manungda lokthokna ba executive engineer National Highway Division number 3 na khangale masdagi lokthok trabadi November amada department na home department ta lokthokna na ba khangalagani haire Saye siga Augustara Nepal da sakangdaba singna masagi mayum da hatlamba Imphal East District ki manung chana leiba Poiro Khongjil Khabam Lekai dagi Kambam Ibem Hal Misi Gamari Leinana Semkiba Jeshina Sinduna ngasi miyam gi mifam ama Poiro Khongjil da pangthokre mifam asina thodogasi da Chennai hairiba Kambam Daso Kelila Bira K Ram Kumar amasung Birabu Lekai dagi matam pumbagi oina pangthokpa makhoi gi sangjafam Lekai asida pidaba haina warip lokre hari Kuntaruk Suba Sector gi Taramatoi Suba Sam Rifles na ngarang KCPN gi nupi overground worker ama more dagi fare hari Pagalaba nupi asigi maming Samurai Lakpam Premila Chahini Funithoi Mapuroi balai kidraba Ojit Mamo Lekai dagi ni hari Mangon dagi lupa lak ahungi demand letter ani fangle hari Haudu sana bagi pau Nasigi Sanabagi Paudas New Challenge of Physical Education and Sports Science in the 21st Century Haiba topic ta Nimit humni Satagadaba National Seminar Manipur University na Sinduna Hayengdagi Pangtulagani Haire Iramsigi Matangda Paugi Mipam Ama Department of Physical Education Sports Science Manipur University the Pangtukre Taramsida University asigi Vice Chancellor Professor I.S. Nandakumar School of Human and Environmental Sciences के Dean Professor N. Deva, NAPESS के President Professor P. Chinnappa Reddy, MU की Physical Education and Sports Science के Head of Department Dr. D. Inaubi, NAPESS Secretary Professor Sundar Raj Samadi, Seminar Organizing Secretary L. Santosh Susargya के
Wangang kibasingna phongdokna kibada nimit humni chumna pangthogadoriba seminar asina society asigi tungda haurakliba mirol sing amadi sports pu pamjaba singda hena kanaba pigani haiki University asigi Vice Chancellor Professor S. Nanda Kumar na phongdokibada Jai karagi mamangda hangkiba department asina graduate master amadi research tawbagi khudong chaba miyamda phangankre NAPESS ki president na membership oinaba phongdokiba wafam university asina soidana pangthokani Pangthogadoriba seminar asida academician chahum expert kunna sarugyagani expert amadi atai delegate singna tongan ba thimda paper pathokani haiba wafam sing phongdokhi and they have proud laurels not only for India and for this state also in many of the allied various fields of sports. Now academic input is required, sir, for that, for further growth of the sports education and for the competition to the international arena. I also promise that the university will become a member of the National Association of Physical Education and Sports Science. State League Tarasuba State League ki Tarasuba round loibada Neroka FC sangak phamna point kuntaruk phangduna mangjil thari Taramatri Suba round gi ahanba match ta Nisa thangmiban mai pakre All Manipur Football Association sinduna Imphal gi mapal kangjibungda Kumukcham Ingocha Singh Memorial Trust na sponsor tawduna team tara ni thoina saruk yaduna chathariba Tarasuba Manipur State League ki ngasi ayuk sana kiba match ta Neroka FC sangak phamna Trukpu Nambolbu goal amasinoda maithiba piki Neroka FC sangakphomgi mai pakpagi goal adu NG Ronald na anisuba half ki malfum de suba minute sanki match asida Trukpu Nambolgi sanaroi T Sushil Romanjit amadi Neroka FC gi Imeka Christian da referee na yellow card piduna warning tawki Nungthil gi ahanba match ki sanakibada Young Physics Union Lalambung amadi SSU Singjamai goal amamam chanaduna draw satkre Young Physics Union Lalambungi goal adu NG Arnold na match ki kunthranithu suba minute chanki SSU Singjamai gi goal aduna MD Sahidur Rahman na match ki humphumanga suba minute chanki match asida SSU Singjamai gi sanaroi Jamtin Kup Wi-Fi da referee na yellow card piduna warning tawki Taramathri suba round gi ahanba match oina ngasi nungthil sanakiba ani suba match ta Nisa thangmiban na Manipur Police Sports Club pu goal ani sinoda maithiba pikre Nisa thangmiban gi mai pakpagi goal ani adu KS Nautona match ki taramari suba amadi apiba matamgi ahapa minute amada chanki Legacy ki tara suba round loiba fawada Neroka FC sangak phamna point kuntaruk M khabam na point kunmathoi FC Jalen na point tara nepal phangduna makok mathang leiri Taramatri suba aroiba round da Nisa thangmiban na point kun amadi Manipur Police Sports Club na point nipan kak phangkre hayeng ahanba match da M khabam amadi Football Club Jalen Sadar Hills ka sanaragani ani suba match da Jomi Football Club Churachandpur amadi USA Khurai ga sanaragani Turning Development Club na sinduna ngasi club asigi ground da nupa masa singi oiba grassroots football development program ama hawdokre hari hawdopagi thoramda Konthojam Sunita Devi na angang singda pongning thagutki coaching program asi tha ahum chathagani hari District Sports Association Bisnupur na sinduna Bisnupur Mini Stadium da team tarukna saruk yaduna chathariba First Arubam Iboton Memorial 3rd Division gi football league ki ngasi sanakiba match da WYC Yumnam Khuno amadi KSDA qualify panjil ahum chanaduna draw chatkre league asida FC Thangana point tara manga phangduna winner oikre PIC Moirang na point tara nithoi phangduna runners up takre Humpu Suba Sar Churachan Open Kang Tournament ta klasa kangkut kainauna NNK Kangkut Nambolbu maithiba piduna final changkre Manipur Kang Association gi miyeng makhada ivudo Moirang Pokpa Kang Development Association sinduna mamang thagi tang mapandagi kangkut taramapal na saruk yaduna kawalek prakpam laikai gi ivudo Moirang Pokpa Sanglen Community Hall da chatarakhiba Humpu Suba Sar Churachan Singh KCSICBE League Cup Knockout Open Kang Tournament ki ngasasana khiba ani suba semi final da klasa kangkut kainauna NNK Kangkut Nambolbu panjil kunmanga tarani thoida maithiba piduna final changkhibani State Nipan gi badminton sanaroi amadi official samani phuna saruk yaduna ngasidagi North East Zone Interstate Badminton Championship DM College campus ta leiba Manipur Badminton Association gi indoor stadium da hokre hawdopagi taramda additional DGP LM Khaute Art and Culture gi secretary K Radha Kumar IGP Zone 2 gi Lofeng Kailung amadi Loktak Development Authority gi project director L Bagaton su saruk yaki
ngasi ahoba numit ki sanakhiba senior team gi men singles da Assam gi Hazaki Jotina Sikkim gi Amon Raibu women single da Assam gi Asmita Saliana Sikkim gi Prasana Pradhanbu amadi men's double da Assam gi Anjan Buragohen amadi Ranjan Buragohen gi Jurana Sikkim gi Roshan amadi T Pinsobu maitiba PK Atopa match amada men singles ki sanakibada Manipur gi L Anil Kumar Arunachal Pradesh ki La Talar gi Makutta maiti kre women singles da Manipur gi N Angitana Arunachal Pradesh ki Lal Yajumbu men doubles ki sanakibada W James amadi R Senir gi Jurana Arunachal gi Jokom Rivia amadi Aksay Raito gi Jurabu women's doubles ki Manipur gi N Purnima amadi M Somibala gi Jurana Arunachal gi La Yajum amadi Pinky Karki gi Jurabu maitiba PK All Manipur Bodybuilding and Fitness Center gi miyeng makada Imphal Bodybuilding and Fitness Association na sinduna Larang Wangkhay Angom Laikai da laiba World United Youth Club ta taramanga suba Mr. Imphal East Bodybuilding Contest pangtukre Contest asida Unique Gym Ningom Thonggi TS Athoina Senior Mr. Imphal East ki title lokre ISTA Kongpalgi Mutum Loyumbana Anisuba amadi LTTC Khuraigi L Vikasna ahum subata ke Junior ki kanglupta YBB Gym Pishungi Nandaibam Jugeshona ahanba World Gym Ya School gi Laimayum Janarina Anisuba amadi Super Gym Khuraigi Hizam Pintuna ahum subata ke Master ki kanglupta YBB Gym gi Laimayum Suresna ahanba LTTC Khuraigi Salam Somarendro na Anisuba amadi ISTC Kongpalgi NG Bermangol na ahum suba position take Contest asida YBB Gym Pishumna overall team champion amadi Unique Gym Ningom Thongna overall team runners up take And the second place, thank you, and the truck number Uzbekistan da pangthukiba Mr. Asia da ahum suba position phanglabi Miss K Revita Gem Hall da pangthukiba taruk suba Mr. Kangleipak da saruk yaruba amadi mai paktuna medal phalaklaba sanaroi sing okpagi thoram Mountain Gym Fitness Center na sinduna centers da pangthukre mai paklaba amadi medal phalaklaba sanaroi sing da gym asigi mai kaidagi achamba kudol piduna pungning thawatke gym asigi head chief coach Naurem London na Manipur dagi international ki thakta masak naiba bodybuilder sing hena puthokna bagi pandam da gym asi hangbani haike Gujarat ki Rajkot ta chathariba humpumapan suba senior national aquatic championship ki water polo masanagi ngasi sanakiba group A gi nupa ge league round match ta Manipur na Delhi bu panjal taramatu shinoda maithiba PK Manipur gi panjal singadu M Prison Rana Mari nongthangna ahum amadi L Robert L Hitler KS Nauto na panjal amamam chanke Manipur gi mathangi match tha siki tangkuntra da services ka sanaragani All Manipur Football Association sinduna chathariba kunsuba winners cup for men gi ngasi sanagadaba Street TFC Sandal amadi YOSC Khuraigi match team animaktagi lakhiba protest ki matangda Imphal gi Executive Council gi mifamna khanaraba matung team ani gi player nipan nyonggi wangmada club ani represent torambagi damak haujuk chathariba winners cup tagi tanthokre Amaram the association asina thadorpa cherol gi matungina thasigi tang kuntra mathoida sanagani tauramba cup asigi aroiba match mathang thagi November ani da pangthuklagani haire housing asino mage engsagi pauda ICAR lampel pataki phangba paugi matungina ngasigi khwaidagi saba degree Celsius kunipan dasmik taret khwaidagi ingbana degree Celsius taramari dasmik manga nungsita yawba ising manul gi chang ayukta chada marfuma thoi nungthildana sada yankhai mathoi nongdugi chang nil Haujare badamaru bapa mukhana DIPR gi matam ga chunadra khuchu khulai khara khaktangna sarkar gi thabak thoram sing miyam da khangan ba oithokloi haina Deputy Chief Minister Gai Khangam na phongdukre Ministry of Donor gi makhada North Eastern Council na Manipur da mai gi project ahum athaba matam da packet kadore amadi larik laishu amadi sthana baga punna chatmina ba yana na ba policy semduna HRD Ministry da pishin kadore Nasi ko na ISTV na pizza pa matang solution jare miyang tabiri ba singwa amuka hana korum jare